Kunmarirak suba Great June Uprising Unity Day mapung fana Kekrupata pangthoknabagidamag Observation Committee na kanna sem sari. Observation Committee gi Chairman Fairoizam Nandoluwang na fongdorakpada Great June Uprising Unity Day gi thauramasi Manipur gi ngamkai kaiba yaroi haiduna thauna fana thawai katkraba athauba 19 gi mafamda leisu katuna ikai khumnaba utpaga loinana makoina imalaiba kidamak kathokiba adubu ningsingbagi thauram oina pangthokpani numit asida haikat laikat tambada miyamna mapung fana saruk yabiyu loinana blood donation camp amasu pangthokani hairi blood donation camp asida su miyamna imalaiba kidamak idan tawbiduna thauramasi mapung fahan biyu haina appeal tawrakli atana kan mi ho ma chada manipur ga pun masakam thugai ba yaroi hai ba duma akoi miyam gi thona hawai pidana pidana aduma akoi miyam yong tu khra bawda bharat sarkar su lepletana manipur gi apun masakam thugai na basi formula amana tra amada hong hong to bu lakhi madumangna manipur gi miyam na ai khudingi hang kya da manipur gi apun masakam kai dana gi khongjing kya changchen lakhi manipur gi apun masakam kai ba yaroi se manipur miyam khola wai lakhi adubu hauji phawbada bharat sarkar madu tabagi chang chu wali na koi lobjai ngasi mak lising ani kun manga yobasi manipur karam ba figam da lei bharat sarkar na namdam sida leiriba khundari ba angrup ama myanmar rom dagi sangakwa kuki jogi terrorist mayam ama ga wari batai sadana makoi ge paw phona da makoi da false promise ke atorga manipur thugai na ba khong si leiba asida ju bharat sarkar na yeng leiba adu manipur miyam da ju madugumba thawong sing aduna manipur kai ga haibagi nungnang ba ma hawli bane madumang ngasi manipur tang ta da phibam ba lei ni aduna ikhoina haijari di manipur gi miyam ji ihau yang na pamba akoi kanglup frup amadatte suja nomjaraga isagi humang mana ingna cingna lejaba pamba khunai mani adumai su leriki ba khunai mani adubu singna ragadi thawai pamu da ba frup amadi oidu lakhi aduna chai changlaba chai singsi 1997 dagi hauraga india government na manipur thugai na baji phong haru 1997 de horpona hauji phawba leiri madu matam gi pan gi ba government dugini akakna ba political party amagi government gi wafam natana aduna any pan ba government lamar pa matanda manipur adugi thawong sum chataduna sum lapuduna manipur gi sen thungi phibam da adugi mati wahan ba manipur gi wa culture da lejaba manipuri singna thabak suja nomjaraga akogi sigi hingnaba अखोगी थब पाइखत चकदु मयाम सी सोंद स्ट्राइक तौदा लेली चलनदना अदु वाकत मिफम फमन चुम भारत सरकार थैदोगा अखोगी सेन थुमगी इकोनॉमिक्स कोलाप्स होलगा अखोगी वा कल्चर महलगा अखोगी नीरगे हिंबा नीरगे चाबा नी बले पनि बदा अखोई चरा हिंबगी फिल्म दल हेलबा खुनाय अमगी थाकतो हेलिबा सुगुम्बा भारत सरकार की थोंग सिंग से मसी पेन दबदगी मसीदी मणिपुर की मियामना भारत सरकार की मायोक्ता अकल लकन वाफम ngange पेन द्रबनिना अदुगुम्बदा मतुम भारत सरकार नमो manipur na makoi anti indian oi bawangangi adumba makoi akan bawangangi aine adu wangangi harga amuk so maina haibiraga phabi punbi bi thong ke am tawe taseng na manipur gi miyam na akoi anti indian oi bawafam kaisuk ngang gide ngangbom ju thok ke na khali kari gina kanda chumna tor kanda di bharat sarkar da koi kasu haningai leite ba hauji manipur da thoi ba lising ani kulum de gi mi ahum de gi hoji ba thoi ba thabak sida bharat sarkar na towi ba thawong sing asi pithibi gi miyam na khangi manipur gi miyam na koi kamaina piente no lamdam ji gi sai cha kya lising kya gi mang de lejaraba yelo phuru ori ba mayam na sing se ngasi di ai koi hingjong mangjong hingbagi mahaw yadana leiri si bharat sarkar gi thukchil hai tabadagi ne adugumba mawong sina ai koi na ngasi bharat sarkar da pen de bagi wafam kya ama thamak masidi mahu chani masidi bharat sarkar na thon bane ba aduna manipur gi miyam na kari gumada bharat sarkar gi bharat lenga ki mayokta wa ngang rasu madu bharat sarkar na makoina toba haidada ba thokchinduna maram orga tobone haiba wafam sima tobi gedabani aduna koina skumba kekur party sengnaba athobi singi yata pam oi mafam machide da ai koina chai khudingi jun train pana lakko khudingi hekel laga tammaga makogi mafam da miyamna paidi wangba thakti kai khunam utpa asi adugi irwena ai isa da ju chai khudingi amukan nahong na iri pak iramdam nungsijaba iramdam gi apun masaktam ngakna ba phe projaba asi akoi tawjari bani hai ban numit achida manipur gi miyam na su isagi atin ba thogdang kya le birga su ai gi tangai phadaba thogdang ni asigumba athoba iripak ifudu ki damakta aduma thawai na pantha pi khaba mangin thana chakhraba makoi makom da hikal eka tambai base ai khoi gi tangai phadaba amani khanbiraga hai ba jun trai pangi ni achida hikal eka tambida mayam surup yabiyu aduga akoi sarup jari makai akoi miyam na sarup jari makai athoba gi mafum di kai kumna ba phadana uliba makai
मणिपुर थुगाइबा पांबसिंग अदुदा ते अदुगुम्बा निंगनबो गदबनी अमदी भारत सरकार नसु अदुगुम्बा मणिपुर सुमाने डिविसिव गेम किया सानबदा मदुना माइ पाकलोदमे अदुना कोई पुनमक पाकसना आइकल लेकत तंबा अथोबचिंग महुम लिकाय कुनबदा सरु यामिने जायबसी ऑब्जर्वेशन कमिटी की चेयरमैन लमा होइना मणिपुर की मियाम अपील तौजरी अदुगी इरोइनना अखोई ब्लड डोनेशन गेम अमा तिपुर पाता कोई पांथोक जगनी हंतक की सही की सु पांथोक जगनी जुन ट्राइ पांदा अदो लमदम सिगी पुखियन चावबई चिनाउ सिंगना अखोई ब्लड डोनेट तोबियो इरेपाक इरमदम गिदमक खनबिरगा अदोंगी अमन यामलाब इयदु मतिंग पांबियो हाइबो वाफम सिनसु आई मियाम दा थंजरी